ngasi nungtil phongkhiba tongan ba pause kharagi collection miyam de khudol tamjage leibak asida accident na sibagi changa se changsatta Manipurna khwaidagi hena yami haiba anurak baspa gi wafam nungtil pause gi chepong ama oiriba kangla paudagi lokhatcharaga thamjage leibak asida accident na sibagi changa se changsatta Manipurna khwaidagi yamba heli hospital yorakpada siraga pukhalakpagi marama se victim madubu handle toba haitaba asinasu atawba marama oiri haina ngase Manipur Sarkar ki Transport Department na NIC Manipur State Unit ka kusam na duna Imphal East ki top dusra da laiba Institute of Driver Training and Research Institute ta Electronic Detail Accident Report ki matang da pangthokpa nongmagi oiba workshop hagdokpa gi thoramda Manipur Sarkar ki Additional Chief Secretary Transport Anurag Baspai na phongdokre Cashless Treatment of Road Accident Victim Scheme 2025 Compensation to Victim of Hit and Run Motor Vehicle Accident Scheme haiba sigi matangda pangthokkiba workshop aduda Additional Chief Secretary asina makatana haikibada leiriba scheme ase mapung phana utilize tawba ase yamna tangai fade masida road safety emergency amasong response hangar anduna citizen singki welfare gi damak thabak tawba mathau tai miyoi lising kaya ama lambi gi khudong thiba thoktuna siri Manipur gi lambi maru oina national highway state highway na chingba sing chingi khudong thiba yaba lambi oibana accident ama thokpa matamda matam sana response piba communication tawbada khudong sadaba kaya lay Ministry of Road Transport and Highways ki report matungina leibak asida chahi amada accident gi maseng ase lak mari hena thoi nongmada miyoi maseng taragum doirom si haibagi report lay adubu Manipur gi oina yengbada ngasi dagi chahi tarelom asida accident thokpagi maseng ase lising ohumlom oiki thawdo asida miyoi chanipan hena laikide sibagi chang ase leibak asigi oina chada mapan dasmik ahum oi adubu Manipur gi oina lairiba record ase yenglabadi sibagi chang ase sada kungahumdoi oi mase hanthan baga loinana miyoi bagi punsi kananaba scheme ase mapung phana mathau ningthina tahon batangai fade leibak ti badi accident thokliba victim adubu hospital yauna pukhatpagi lambida victim adubu handle tawba haiba watpadagi laikhidabagi thokdok kaya thokli maramaduna police personnel amasong para medic singna victim kamaina pugani haibagi skill su leiba changi EDAR na accident thokpam dagi horaga layengpam amasong compensation piba phawbagi record signal database ta thamgani haiki pause simaki makatana Manipur gi wathok asigi matangda political solution purakna ba kuki jokan klepna dabi tawkhre Manipur da thokliba chahi ani helaklaba wathok asigi matangda kuki jo community singi representative singi oiba high level conclave ama Silong ta pangthokre loinana mipamaduna kuki jo singbu constitutional safeguard pinaba amasong leidiba wathok ase political solution purakna ba dabi tawkhre hairi ngarang Silong da pangthokkiba kuki jogi conclave aduda tongan ba CSO singi mute legal expert regional think tank amadi su agreement ke makada leiriba mute kya su saruk yakhi conclave aduda saruk yakhi basingna chahi ani helaba Manipur gi irang ase saitheng mayok nariba kuki jo amasong mitai community ani gi marakta wari watai sanaduna amasong wakhal taminabaga loinana hingsa asigi victim oiriba sing amadi IDP singi security amasong justice ki matangda wafam kaya phongdonakhi loinana wathok ase political settlement ama purakpak khaktana tungkoinagi oina santi purakadabana central government ki mekaidagi kuki miyam gi maru oiba political aspiration oiriba Indian constitution gi article 239A gi makada legislature leiba union territory ama semnaba central government ta takshinki loinana mipamaduna Indian constitution gi article 244 gi makada protective mechanism amaga loinana kuki jo sangi lam culture amasong traditional custom singbu ngak senabagi wapam su taksin ki tanglup ki oiba ungkanaba makata na lairiba asigi matang dasu yamna haksin na logbaga loinana administration amasong security force ki mekaidagi makata ba pamdaba tawdok seng thoktana ba neutral oina thabak tawnaba su dabi tawki michang mikai naidaba governance ama laitribe makaidi kaidongwai dasu santi purakpa ngamloi haina su phongdorakhi mipamaduna loisilakpada kuki jo civil society singi marakta ningthina coordination laina thabak tawminana ba amasong solidarity gi damak mat amatta oina wasak minakhi loinana region asida matam chupagi oina security development amasong self reliance ki thabak thorom sing hena kumang soksil hanaba thorong kaya su lokthokki hairi
Maka Zatarakpada, Nuntil Pausege Chipongama Oiriba, Pauzeldagi Lokacharaga Tamzige, Silonki Rajbari, Upultana Tugaki Ba Adu, Mahut PDAG, Official Seng Amadi, Hanagi Chief Minister na Daita Pugadabani Haiba, Mega Chandragi Opam Tamzige. Silonki Rajbari, Upultana Tugaki Ba Adu, Mahut PDAG, Official Seng Amadi, Hanagi Chief Minister na Daita Pugadabani, Logi Matungina, Buket, Taugadabani haina MPCC ki President Kaisam Megachandana Pongdokre, Water Resources Department, Agriculture Department, PHED Amadi, Work Department Corruption Taubagi Changwang Lehenasu, Magna Maral Sikre, Ngase, Congress Baban the Pangtokpa, Paugimi Pamamada, Kaisam Megachandrana Hai, Lamdamasida Paliba, Hanagi Double Injilengak Amadi, Ngase, Paliba President Rulengak Asina, Miam the Hen Awaba Pire, BJP ki MLA Sing Lengak Semgani Haina, Honorak Liba Se, Masing Yamle, Lamdamasida Tok Liba Iranga Se, Union Home Minister na, Kangluk Maselgi Irang ni Haina, Kayarak Anna, Pongdokre, Irang Togliba Kangluk Maselgi Marakta, Dialog Satanaba Hona Basu, like the Haiki, Mega Chandrana Hai, Miam Gilengak like Traba, State Asida, Deployment Kayak, Corruption Tobagi Chang, Wankalakli, Kumza 2022, the Gate Ngasi Pawada, Deployment Gi Program Amata, Paikatana Lady, Masina Takbadi, Lamdamasi, Chakot Tarangit Tabak Amata, Paikatana Lakli Takpani Pongdoki. Paugimi Pamaduda, NPP, Manipur State Unit Ki, Interim President Yumnam Joy Kumarna, NPPC की प्रेसिडेंट की मतंगदा फोंगलोक की बवफम अमगी मतंगदा मेगा चंद्रना हाई कर्नाटक के संगमा के खोंसर अदु अवांग नोंपोक लमदमदा मपांगल सोनथरबा बीजेपी डबल इंजिन लेंगा की मपांगल हकवनबा लाकपा खोंसर अमनी खोंसर अदु की कानब लैति हाई किबा वफमनी मांगना फोंगदोक लंबा वफम सिंगदा पखोमपी किबा लैते NPP Manipur State Unit ki Interim President na Paugi Mipamamada Pongdok ki Bofam Sing Adu Munna Khangdaba Politics ta Nauna Khongdarakpagi Londa Mali Haina Magna Makatana Pongdoki Nakalamaromda Pausi Simaki Makatana Manipur Rajbari Mahousagi Phibamda Thamnaba Semjin Sajingani Haiba PDA ge Opam Thamzage Silong ke like to Karada Leba Manipur Rajbari Mahousagi Phibamda Adumak Thamnaba Semjin Sajingani Haina Planning and Development Authority PDA Manipur gi Makaidagi Thamlagli North-East Council NIC gi Sentang Makada Lupa Kor Tara Mariga Lak Taraga Mapan Changna Sangat Chagaliba Manipur Baban Silong Rajbari Amade Masigi Akoiba Mapam Seng Yangsinanaba Silong Telaiba PDA gi Assistant Engineer L Danesorna NIC na Kangalakpagi Matungina Lakadoriba Kumza 2026 ki March ta Pawada Rajbari Yauna Complex Ase Mapungpana Sangat Chagat Kani Haiki Rajbari Sidok Libasigi Matangda Magna Hai Kumza 1939 gi Matangda Matamadugi Manipur gi Ningthau Mahara Sursan gi Matamda Sakiba Yumasigi Phibam Kahena Sokselakpadagi Semjinanaba in 2022 da Art and Culture Department na Rajbari Asigi Project Report ama Semduna DPR Sanaba PDA da Kangalaki DPR Semduna Art and Culture Department ta Art and Culture da Tharaba Matung NIC da Thaki Project Report Asigi Matang da NIC Art and Culture Department amadi PDA yauna punna mifam pangthoklaba matung da Semjin Sajinbagi Tabak Ase in 2023 ke March Kunganithoi da Ayaba Pirakibani Magna Makatara Dono High Art and Culture Department ki Matang da PDA na Implementing Agency Oiduna Semjin Gadoriba Rajbari Asigi Matangda Yumasida Lairamba Sizinaba Yaba Polam Seng Sizinaduna Mahousagi Saktam da Thamnaba Art and Culture Department na Kangalaki Balaki Masigi Matungina Haukiba September Kuntradagi Rajbari Asi Siba Hauduna Thasigi Nipan Pauba Sataki Yumasi Semjin Baga Mari Lainana in 2022 da Delhi gi Pamamana Survey Tauduna Yumasigi Chapsaba Masak Maongki Drawing Adu Yenglaga Semjin Bagi Taba Ase Chataki Bani Yumasigi Foundation Ase Mangandana Thambagi Matakta Sizinaba Yariba Thong Thongnau Amadi Machak Maral Seng Ningthina Thamli Haiki Adumakpu Mari Lainabasingna Yum Semjin Bagi Tabak Ase Lepkinaba Hairakpana Restoration Work Asigi Matangda Semkiba Inquiry Committee na Yengsilaba Matung Makatana Semjin Sajinbagi Tabak Sathagani Haina Pongdoraki